ngasi phongkhiba tongan manipuri siphongsingi amasum thokhiba thawdo wathoksingi maruibi I pausing khongasaraga manipur top channel gi maikeri gi myamna thamjagi ahanbada NDTV gi program da Amitabh Bachchan panelist oiduna CM Birenda wahang kya hangkhre mipung khudimak manaba sakthung phanganduna thong manana sakhot minaba khunai ama oinaba BJP lengakna honaduna lakli Chief Minister Bharat ki maming lairaba National News Channel ama oiriba NDTV na sandokpa Banega Swas India Detol program da online ki khuthang na sarugyara duna Manipur gi Chief Minister N Birena news program sida panelist ama oina sarugya khiba India gi saknairaba Bollywood ki veteran superstar actor Amitabh Bachchan na wahang kya hangkhre loinana hangkhiba wahang singasigi paukum Chief Minister na mapung phana pikre haba pawm phongli karan wang amasum kari pakhum haibadu myam taminasi veteran actor Amitabh Bachchan hangkhiba wang singasigi pakhum piraduna Chief Minister N Birena phongdokibadi BJP na lusingba Manipur lenga asina mipung khudimakta manaba sakthung phonganduna thong manana sakhot minaba khunai ama honaduna lakli amadi hona khigani sohaki Chief Minister na makha tana pakhum pikhibadi BJP na Manipur English singani ga taraga taretagi lengak sasan torakpadagi thong manaba sakhotpa Manipur ama ohenba honaduna lakli masigi sumathakta lenga asina Manipur miyamgi award apakya adu hakthengna khangdoknaba go to hills amadi go to village program na singba kya launch tawduna ngasidi matam kuina Manipur khunda minariba kanglup singi marakta lairamba nungsinadabagi wakhalon amadi sakhot khongthangda lairamba manadaba miyeng singadu lenga asina mentionba ngamle soiki veteran actor Amitabh Bachchan hangkibu wahangi pakhum CM Birena makhatana piraduna phongdokhibadi Manipur lengangnai Hills Leaders Day amadi miyamgi numit thoram sing pangthoktuna lenga asina Manipur gi miyamga hena naknaba mari thamduna miyamgi wakat sing lenga asina hena mapung fana taduna thabak oina onthok pangamle masigi matengna Manipur miyamna leita lairabana maram oireduna matam sana ana layeng ngamdana leiramadu Chief Minister gi haksil gi tengbang scheme hawdoktuna scheme asigi makhada ana layengi thabak matam sana lokhat pangamle loinana Chief Minister gi tharabasingi tengbang scheme hawdoktuna so tharaba khunai sigi miyoi sing maruoina mimanadraba hal oirabasing amadi mapuroiba leitrabi nupi singda scheme asigi makhada kanaba kya phanganduna manaba punsi mahingda leinaba lenga asina thabak paikhatli sohaiki veteran actor Amitabh Bachchan hangkiba wahangi pakhum makhatana piraduna Chief Minister na phongdokhibadi BJP na lusingba Manipur gi lenga asina go to village program gi makhada khungang singda hakthengna satuna khunja singi award apa yengsinabagi saruk ama oina lenga ki makhada leiribi school singi award apa menkhatuna haibadi matik chaba staff oja amadi school gi infrastructure mapung fanduna lenga ki school singda miyam gi thajaba amuk hanjin halaknaba lenga asina school fagat hansi program hawdoktuna lenga ki school sing nauna makeup thokwan bangamle haina pakhum pikhi CM na makhatana pakhum pikhibadi manabu khunayam ohenana lenga asina honaribasida Manipur da leiriba miyam khudimak amadi civil society organization local club amadi maira paibina singbasingi miyeng yamna sauna sangi maramaduna hairiba organization singasina lengakna lokholangliba sakho thorang singasida mateng pangduna awareness na singba kaya tawduna aikhoina thengnariba khudong sadaba sing matam sana maithiba piduna thong manana sakhot khunai ama ohelasi haibasu phongdoki haina pausna makhatana su phongdorakli atopa pawamana abonmai miat ki matangna kaukhiba pung kunga marigi total shutdown mai pakna sataki hatada miyoi kyana tampakta aphau busaba police yaningdi haina laukhre ba pawmusu phongli haukiba September kungani thu da Tamenglong district headquarter da Manipur gi Chief Minister N Biren yauna pangthokpa thoram amadagi NSN IM singnabasingna nungthil pawapta security force ki mamangda phaduna pukhiba Jirangrong baudi gi AMN gi lusingba athwan abonmai gi tamthiba mihatpu yaningdaba phongdoktuna GAC na sangchilakpa khongjang gi saru ama oina ngarang ahing nongyai hauna Manipur pumbara sathariba pungkun gamari gi total shutdown ngasi Manipur da lairiba tongan lup kyana mapung fana sagatuna mai pakna satakhre ngasi total shutdown osina maramoiduna Manipur gi konung oiriba Imphal Shahar gi kaithel sing kanakide dukan sing thong hangnakide lenga ki loisang singda office ka bi sang aduki matik handaki national highway amadi state highway singda
gari sienba lepnaki tangai fadana ana aye amadi essential service ka mari leinaba natana atai sathok chasin tawkide passenger puba gari punamak lepki shutdown sogat pasing ngasi Imphal East ki hatar tholaktuna lambi thingbagi thabak chathaki shutdown sogat pasingna ngak sienbagi thabak chathariba Manipur police personnel singi mamangda abonmai mihat terrorist sing athubada fagadabani tampakta aphawbu saba police yaningde abonmai phakibada yengduna lehba police ki thawung yaningde justice for abonmai long live Manipur haibu khulaw lauduna pumnin ninki total sadanosi Imphal uripok area da mapung fan sataki thangmaiban gi lambi gi saruk singda wana singba phaijinduna shutdown sogatpa miyoi singna lambi da tholaktuna sathok chasin tawba thingki ban asi national highway Imphal Dimapur lambi paringi saruk oiriba Khohampad area da khwaidagi kanki lambi da uwa phaijinduna madi gari tire singba mai thaduna lambi thingbagi thabak sataki sadanosi Imphal dagi Valley gi district khudingmakta mapung fan sataki emsu gi miyang makhada Imphal kongba lambi paring thingki khongjang adura saruk yakhiba emsu mayai loisangi thaumi amana pendabu wafam kya phungdoki loinana ayang pali Kanchipur su miyamna shutdown mapung fana sawatuna lambi thingbagi khongjang sangchinki Palel Bazar su Palel Bazar board ki miyoi sing YBA SDO amadi YDO gi thaumi singna Palel Bazar thulaktuna lambi thingmagi thabak sataki Thawbal district su shutdown sip mapung fana sataki Yeripok Tampha Kaithel su miyam thulaktuna Kaithel phamba dukan thong hangba amadi lambi satok chasin tawsing mapung fana thingjinki Pung kunga marigi total shutdown si Manipur gi singi district sing su mapung fana mai pakna sataki Banasi Manipur Pradesh Congress Committee nasu mapung fana sagatuna ngasi committee asigi oina pangthokadaba thabak thoram sing pudama pungkun gamari gi oina lepki loinana left party sing su banasi mapung fana sagatuna abon mai miat ki asumba oil fangangadabani haiba lenga ki maphamda dabi tawri duga hauji social media da viral oiriba hauji social media da sandurakliba video footage amaga mem caption memna thamjaramge Oripok ban supporter singa police ka akan mamongda muknabagi mami haibaga loinana police ka amasum haidi ban supporter singa akan mamongda muknabagi video footage amaga hujuji social media singda thaganarakli ato papa amana Bharat ki vice president Venkaiah Naidu na hayeng tagel pata fighter pharmaceutical left IBSD sangagadori Bharat ki vice president M Venkaiah Naidu hayeng Imphal lakadori vice president gi khongsat asiga mari lainana hayeng Imphal West ki tagel pata lairiba Institute of Bioresources and Sustainable Development IBSD Imphal gi campus ta nauna saba phytopharmaceutical lab IBSD sangaduna miyamna kusinagadori sangabagi thauramasi hayeng ayuk pung 13 makhai taba matamna pangthokadori masigidamak sem saba loikre hayeng lab asi sangabaga loinana bioeconomy from Bioresources of Northeastern Region of India haiba thimna yumpham oiduna seminar amasu pangthokadori haina pausnu makhatana palli makasa tarak poina to papawa mana JC gi mute singayana ba purakre haukiba September 19 gi numidang wairamda mayumdagi magi nupi mapamna satkani haina thokibadagi thiba khangduna leiraklaga September 13 gi ayukta Thawbal Sabal Tongbada asiba haksang oina fangkiba MD Abdul Wahid Elis Athem gi Minungsi leitraba mihar asigi matangda CM gi site gi ngarang tawrakiba invitation amagi matungina ngasi hanagi minister TS Syam Kumar na lusingduna JC gi mute sing organization CSO singi mihut sing amadi victim gi imung manung yaunu CM gi official residence da ayuk pung 12 dagi pung 2 rom kupna wari sanaraba matungda yanaba purakre yanaba purakhiba duda JC gi demand yauriba mihat asida senaramgani haina phagalaba miyoi sing aduda marik sumba investigation sathaduna maral gi matungina dandi pinaba Thawbal amadi Concern Ayoda ahenba instruction pikre hainasu pausn makhatana pali aduga paus lusilak poina ngasi Manipur gi COVID-19 update memna thamjaramge mem loifokta minasi ngasi di state asida punamiyoi taru COVID-19 positive oiba laikhidre yamna mak laibak thibane aduga ngasi goiba positivity rate ti aduma khandaki haibadi 5.1% maktang COVID-19 gi positivity rate sing asi laiki aduga apun boina miyoi ngasi sumnagi sama COVID-19 positive oibagi report fange aduga miyoi lising amaga samapan ga yanghai ga mangana COVID test toki hari amarom ngasi COVID-19 positive oikraba miyoi sama si Bisnupur gi taret Sandel gi ama Susampur gi ahom Imphal East gi 18 Imphal West gi 13
ꯀꯛꯆꯤꯡꯗꯒꯤ 2 ꯀꯥꯡꯄꯣꯛꯄꯤꯗꯒꯤ 3 ꯐꯦꯔꯖꯣꯜꯗꯒꯤ 1 ꯁꯦꯅꯥꯄꯇꯤꯗꯒꯤ 3 ꯊꯧꯕꯥꯜꯗꯒꯤ 3 ꯎꯈ꯭ꯔꯨꯜꯗꯒꯤ 13ꯅꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 100 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 2 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 3 ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯄꯨꯟꯅ ꯃꯤꯑꯣꯏ 5 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯤ ꯊꯥꯔꯒ ꯄꯨꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏ 3 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯂꯩꯈꯤꯗꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ and thank you